ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 18 ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯇꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯂꯦꯞꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯅꯨꯃꯤꯠꯁꯦ ꯇꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯦꯇꯨꯀꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯊꯣꯛꯄ ꯌꯥꯗꯕꯅ ꯃꯍꯥꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯈꯪꯖꯤꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯤ꯫ ꯇꯝꯅꯥꯗꯣ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯅꯣꯡꯌꯥꯏꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯨ ꯅꯣꯡꯌꯥꯏꯒꯤ ꯃꯌꯨꯝꯗ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯅꯣꯡꯌꯥꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯆꯠꯂꯒꯤ ꯅꯍꯥꯛꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯃꯇꯝꯁꯦ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ, ꯈꯔ ꯑꯃꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏꯁꯨ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯦꯡꯁꯤꯜꯂꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ 4-5 ꯀꯦꯇꯨꯀꯤꯅ ꯂꯥꯏ ꯍꯦꯛ ꯁꯥꯟꯅꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯏꯁꯨ ꯀꯅꯥ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗ꯭ꯋꯥꯏ ꯑꯃꯝꯕꯗꯨꯗ ꯍꯣꯠꯅꯔꯤꯕ ꯖꯥꯠꯅꯤ, ꯂꯥꯇꯦꯜ ꯑꯃ ꯊꯥꯜꯂꯒ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯦ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯊꯦꯡꯉꯤꯅꯦ, ꯌꯦꯡꯉꯨ ꯄꯨꯡ 10 ꯍꯦꯜꯂꯦ, ꯃꯤꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ, ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯠꯅꯤꯡꯉꯕꯅꯤ, ꯅꯣꯏꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯑꯃꯗ ꯃꯔꯥꯟ ꯊꯪꯁꯤꯟꯅꯗꯨꯅ ꯍꯧꯒꯠꯅꯅꯕ ꯇꯧꯔꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯔꯣꯏꯕꯒꯤ ꯃꯈꯣꯜ ꯁꯨꯔꯨꯛ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯇꯞꯅ ꯐꯠ ꯂꯩꯊꯣꯛꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇꯤ ꯏꯃꯝ ꯃꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ, ꯁꯤ ꯄꯨꯈ꯭ꯔꯤꯁꯤ ꯉꯥ ꯑꯣꯜꯂꯤꯅꯦ, ꯅꯣꯡꯃ ꯂꯥꯛꯑꯒ ꯇꯧꯔꯒ ꯅꯣꯡꯌꯥꯏꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯥꯔꯒ ꯑꯃꯨꯛꯇꯪ ꯆꯥꯁꯤ꯫ ꯌꯥꯏꯔꯦ, ꯑꯩꯈꯣꯏꯗꯤ ꯌꯥꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯃꯇꯨꯡ ꯑꯣꯟꯁꯤꯟꯕ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯂꯨꯁꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯕꯗꯧꯅ ꯆꯤꯡꯂꯛꯄꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯔꯤ꯫ ꯑꯗꯨꯝꯅ ꯇꯨꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯣ ꯑꯩ ꯆꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯒ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯅꯣꯛꯁꯜꯂꯒ, ꯅꯪꯁꯨ ꯐꯖꯅ ꯄꯥꯜꯂꯕ ꯖꯥꯠꯅꯤ ꯌꯨꯒ ꯏꯁꯤꯡꯒꯗꯤꯅꯦ ꯆꯥꯟꯅꯗꯕꯅꯤ, ꯅꯪꯅ ꯏꯁꯤꯡꯗ ꯆꯣꯡꯊꯒꯦ ꯇꯧꯔꯤꯕꯗꯨꯕꯨ ꯉꯥ ꯈꯔ ꯑꯣꯟꯕꯁꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯍꯥ ꯅꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ, ꯑꯩꯒꯤꯗꯨ ꯆꯣꯡꯊꯒꯦ ꯇꯧꯕ ꯅꯠꯇꯦꯃꯦ, ꯂꯨꯈꯝꯁꯤꯗ ꯄꯥꯏꯔꯒ ꯆꯤꯡꯉꯤꯃꯦ, ꯍꯧꯒꯠꯂꯁꯤꯁꯦ, ꯀꯩꯅꯣꯝ ꯇꯧꯏ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯍꯧꯒꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯒꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ 3 ꯄꯨꯜꯂꯝꯕꯗꯒꯤ ꯃꯈꯣꯏ 2 ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯈꯣꯏ 2ꯗꯨꯁꯨ ꯀꯥꯟꯅꯗꯦꯁꯦ, ꯂꯣꯏꯁꯜꯂꯨ, ꯍꯧꯒꯠꯅꯕ ꯇꯧꯔꯁꯤ꯫ ꯂꯥꯇꯦꯟꯁꯦ ꯉꯁꯥꯏ ꯅꯣꯡꯌꯥꯏꯗꯒꯤ ꯑꯩꯅ ꯀꯤꯔꯤ ꯇꯛꯑꯒ ꯂꯧꯕꯅꯦ, ꯑꯃꯨꯛ ꯄꯤꯔꯝꯗ꯭ꯔꯗꯤꯅꯦ ꯃꯥꯡ ꯈꯣꯠꯂꯒ ꯑꯩꯅ ꯄꯨꯈꯤꯕ ꯃꯥꯜꯂꯤ, ꯂꯣꯏꯁꯜꯂꯨꯁꯦ꯫ ꯑꯁꯨꯝꯅ
ꯆꯥꯅꯅꯕ ꯈꯔ ꯂꯩꯔꯤꯕꯗꯣ ꯀꯣꯛ ꯀꯣꯛ ꯍꯨꯛꯆꯜꯂꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯗꯣ ꯀꯨꯠ ꯀꯨꯠ ꯌꯣꯠꯁꯜꯂꯒ ꯍꯧꯒꯠꯂꯛꯂꯤ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯑꯃꯅ ꯃꯇꯨꯡ ꯊꯪꯉꯤ ꯑꯃꯅ ꯃꯃꯥꯡ ꯊꯪꯉꯤ ꯂꯦꯝꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯒꯝ ꯒꯝ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯄꯗꯅꯤ ꯇꯨꯡ ꯊꯪꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯑꯩ ꯕꯣꯕꯣꯏ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯕꯣꯕꯣꯏꯗꯣ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯂꯥꯇꯦꯟ ꯄꯥꯏꯔꯤꯕꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯇꯨꯡꯗ ꯌꯦꯡꯂꯤꯕꯗꯨꯅ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯆꯥꯅꯕꯒ ꯂꯣꯏ ꯇꯦꯡꯊꯣꯔꯛꯑꯕꯅꯤ ꯁꯦ ꯃꯣꯏꯒꯤꯅꯦ ꯄ꯭ꯂꯦꯠꯇꯣꯁꯦ ꯂꯤꯛꯑꯒꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯏꯃꯤꯡ ꯀꯧꯔꯛꯄꯩ ꯋꯥꯅꯤꯗ ꯈꯔ ꯇꯧꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯒꯝ ꯒꯝ ꯑꯁꯨꯝ ꯂꯥꯛꯏ ꯉꯁꯤꯒꯤ ꯅꯣꯡꯌꯥꯏꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯍꯣꯡꯕ ꯌꯥꯎꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯎꯗꯦ ꯏꯅꯤꯡꯇꯝꯅ ꯖꯒꯥ ꯑꯃꯗ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅ ꯅꯣꯡꯌꯥꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯈꯨꯄꯥꯛ ꯄꯨꯔꯛ ꯄꯨꯔꯛ ꯈꯨꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯒꯝ ꯒꯝ ꯊꯣꯛꯂꯛꯄꯗ ꯅꯣꯡꯌꯥꯏꯒꯤ ꯃꯄꯥꯕꯨꯡ ꯕꯣꯄꯦꯟꯒ ꯌꯦꯅꯈꯥꯗ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯏꯆꯥꯆꯥ ꯅꯈꯣꯏꯗꯤ ꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯄꯥꯕꯨꯡ ꯍꯜꯂꯅꯤ ꯂꯥꯇꯦꯟꯁꯤꯝꯇꯪ ꯄꯤꯔꯝꯒꯦꯅ ꯀꯗꯥꯏ ꯅꯈꯣꯏꯁꯨ ꯊꯦꯡꯉꯦꯅꯦ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅ ꯄꯥꯈꯠꯅꯔꯝꯒꯅꯤ ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯦꯟꯗꯕꯒꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯁꯤ ꯃꯅꯤꯡꯗ ꯀꯩꯅꯣꯝꯗꯤ ꯇꯧꯍꯧꯕꯅꯦ ꯅꯠꯇ꯭ꯔ ꯚꯥꯏ ꯃꯥꯅꯤ ꯑꯗꯨ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯐꯔꯦ ꯆꯠꯂꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ ꯀꯣ ꯅꯈꯣꯏ ꯍꯜꯂꯅꯤ ꯍꯥꯏꯔꯕꯅꯤ나 ꯌꯧꯔꯣ ꯉꯥꯏꯈꯣ ꯅꯃꯥꯟꯅꯕ ꯑꯃꯗꯤ ꯉꯁꯥꯏꯅ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯒ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯄꯥꯕꯨꯡ ꯃꯥꯗꯤ ꯈꯔ ꯍꯦꯟꯖꯟꯈꯤꯕꯗꯨꯗ ꯍꯣꯏ ꯑꯗꯣ ꯅꯣꯏꯕꯨ ꯅꯣꯡꯌꯥꯏ ꯎꯅꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯀꯧꯊꯣꯔꯛꯎꯔꯣ ꯌꯥꯔꯦ ꯄꯥꯕꯨꯡ ꯌꯥꯔꯦ ꯎꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯆꯠꯂꯒꯦ ꯑꯗꯨꯝꯗꯤ ꯍꯥꯏꯔꯝꯁꯤꯗꯅ ꯑꯗꯨꯅ ꯐꯒꯗꯕ ꯍꯣꯏ ꯍꯥꯏ ꯅꯣꯡꯌꯥꯏ ꯑꯩꯁꯤ ꯅꯃꯥꯟꯅꯕꯁꯤꯡ ꯆꯠꯂꯒꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯕꯣꯄꯦꯟꯅ ꯅꯣꯡꯌꯥꯏꯕꯨ ꯀꯧꯊꯣꯛꯂꯝꯂꯒ ꯕꯣꯄꯦꯟꯗꯤ ꯃꯅꯤꯡꯗ ꯀꯔꯤ ꯄꯣꯠ ꯆꯈꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯅꯣꯡꯌꯥꯏꯕꯨ ꯀꯧꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯅꯣꯡꯌꯥꯏꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯏꯇꯥꯎ ꯑꯅꯤ ꯅꯈꯣꯏꯗꯤ ꯍꯟꯗ꯭ꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯍꯜꯂꯗꯕꯅꯤ ꯑꯗꯨ ꯆꯠꯂꯝꯗꯥꯏꯗ ꯁꯨꯝ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯍꯣꯡꯕ ꯌꯧꯔꯛꯄꯁꯦ ꯅꯪꯒꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ ꯏꯆꯟ ꯅꯨꯄꯤ ꯇꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯁꯨ ꯐꯪꯉꯦꯗꯅ ꯅꯨꯡꯉꯥꯏꯕ ꯐꯅ ꯄꯥꯜꯂꯨ ꯏꯇꯥꯎ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯃꯥꯅꯤ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ ꯏꯇꯥꯎ ꯂꯩꯍꯧꯔꯣ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯑꯁꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯅꯣꯡꯌꯥꯏꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯤꯁꯥ ꯆꯥꯕ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯂꯤ ꯍꯧꯖꯤꯛꯇ ꯄꯨꯡꯂꯥꯡ ꯂꯥꯡꯂꯝꯕꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯤ ꯀꯔꯤ ꯑꯃꯠꯇ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗꯕꯒꯨꯝ ꯄꯨꯡꯆꯤꯛ ꯆꯤꯛꯂꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯀꯔꯤꯁꯨ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯤ ꯅꯤꯜ ꯈꯣꯜꯂꯝꯕ ꯃꯤꯁꯤꯡꯅ ꯉꯔꯪ ꯉꯥꯡꯅꯔꯝꯕꯒꯤ ꯈꯣꯟꯖꯦꯜ ꯙꯣꯟꯒꯤ ꯈꯣꯟꯖꯦꯜ ꯄꯨꯝꯅꯃꯛ ꯆꯤꯛꯈ꯭ꯔꯕꯗ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯅꯣꯡꯌꯥꯏꯕꯨ ꯍꯧꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯇꯥꯝꯅꯥꯅ ꯈꯪꯗꯦ ꯀꯔꯤꯅꯣ ꯑꯁꯣꯝꯗ ꯁꯨꯃꯥꯡꯗꯔ ꯀꯩꯅꯣꯝꯃ ꯗꯨꯡ ꯆꯠꯂꯤꯕꯁꯤꯕꯨ ꯀꯩꯅꯣ ꯗꯨꯡ ꯆꯠꯂꯦ ꯍꯥꯏꯕ
ꯍꯣꯏ ꯑꯦ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯐꯔꯦꯁꯦ ꯑꯩꯅꯦ ꯃꯄꯥꯟ ꯐꯥꯎꯇꯪ ꯊꯣꯛꯑꯒ ꯌꯦꯡꯈꯤꯒꯦ ꯌꯦꯡꯉꯨꯔꯅꯨ ꯑꯩꯅꯦ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯍꯦꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯇꯨꯝꯃꯝꯈꯤꯔꯣꯏ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12-13 ꯇꯥꯔꯀꯥꯟꯁꯤꯗꯕꯨ ꯍꯣꯏꯕ ꯑꯗꯨ ꯍꯣꯏꯕ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒꯗꯤ ꯈꯪꯉꯦꯗꯅ ꯂꯩꯔꯝꯃꯨꯁꯦ ꯅꯣꯡꯌꯥꯏꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯄꯥꯜꯗ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯅꯣꯡꯌꯥꯏꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯐꯨꯕꯗ ꯃꯁꯥꯗꯣ ꯅꯨꯡꯉꯣꯟꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯑꯆꯤꯛꯄ ꯑꯍꯤꯡ ꯍꯥꯏꯕꯁꯦ ꯀꯌꯥꯗ ꯏꯪꯅ ꯃꯦꯡꯅ ꯐꯖꯔꯤꯕ ꯄꯨꯝꯃꯝ ꯃꯝꯂꯕꯁꯨ ꯑꯃꯝꯕꯗ ꯐꯖꯕꯁꯤ ꯅꯨꯃꯤꯗꯥꯡ ꯃꯉꯥꯏꯈ꯭ꯔꯦ ꯀꯌꯥꯗ ꯐꯖꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯁꯤꯅ ꯇꯨꯐꯛ ꯇꯨꯐꯛ ꯂꯦꯞꯄꯤꯕ ꯑꯗꯨꯒ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯈꯣꯡꯂꯤ ꯃꯁꯤꯅ ꯑꯃꯨꯛꯀꯁꯨ ꯇꯥꯕꯗ ꯅꯨꯡꯉꯣꯜꯍꯜꯂꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯥꯎꯖꯤꯡ ꯍꯔꯧꯁꯤꯡꯁꯤꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯈꯣꯡꯂꯤꯕ ꯇꯞꯅꯥꯗꯨ ꯁꯤꯗ ꯀꯧꯊꯣꯛꯂꯒ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤ ꯅꯨꯡꯒꯤ ꯋꯥꯔꯤ ꯆꯤꯊꯁꯤꯔ ꯈꯪꯗꯦꯗ ꯁꯨꯃꯥꯡꯗ ꯃꯥꯅ ꯗꯨꯡ ꯗꯨꯡ ꯆꯠꯂꯤ ꯍꯥꯏꯔꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯀꯅꯥꯝꯇꯗꯤ ꯆꯠꯇꯦꯗ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯌꯦꯅꯈꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯡ ꯇꯨꯡ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯣꯡꯌꯥꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯏꯍꯦ ꯑꯥꯗ ꯑꯍꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯃꯅꯤꯡ ꯃꯌꯥꯗ ꯃꯥꯗꯤ ꯉꯥꯎꯔꯒ ꯇꯨꯝꯂꯨꯔꯕꯖꯥꯠꯅꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅꯤ ꯃꯥꯅ ꯆꯠꯂꯤꯕꯁꯤꯗꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗꯅꯤꯅ ꯑꯁꯣꯝꯗꯗꯤ ꯂꯝꯕꯤ ꯂꯩꯇꯕꯅꯤ ꯑꯃꯨꯛꯇ ꯂꯝꯕꯤ ꯇꯥꯛꯄꯤꯔꯨꯈꯤꯒꯦ ꯃꯥꯗꯤ ꯀꯣꯟꯊꯣꯡꯅꯦ ꯈꯜꯂꯤꯕꯖꯥꯠꯅꯤ ꯅꯣꯡꯌꯥꯏꯗꯣ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯃꯥꯏ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯆꯠꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯝ ꯏꯟꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯌꯥꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯑꯍꯜ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯁꯝꯕꯜꯂꯩ ꯃꯔꯨꯝ ꯑꯃꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯁꯠ ꯂꯩꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯁꯝꯕꯜꯂꯩ ꯍꯧꯔꯤꯕ ꯂꯩ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯁꯠ ꯂꯩꯁꯤꯟꯈꯤꯕꯒ ꯅꯣꯡꯌꯥꯏꯁꯨ ꯏꯄꯜ ꯀꯔꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯦꯟꯁꯤꯟꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯏ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯊꯥꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯑꯗꯨꯒ ꯋꯥꯄꯜꯁꯨ ꯍꯧꯔꯤꯕꯅꯤ ꯍꯩꯈꯥ ꯃꯥꯂꯩ ꯆꯨꯝꯕ꯭ꯔꯩ ꯀꯝꯐꯣꯏ ꯑꯃꯗꯤ ꯃꯅꯥ ꯄꯨꯡꯕ ꯂꯩꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤꯕ ꯄꯨꯈ꯭ꯔꯤꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨꯁꯨ ꯄꯨꯡꯀꯣꯛ ꯀꯣꯛꯂꯤꯕꯅꯤ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤ ꯁꯤꯡꯅꯥꯡꯒ ꯍꯧꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯀꯦꯇꯨꯀꯤꯒꯤ ꯀꯜꯂꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯁꯣꯝꯗ ꯑꯍꯜ ꯑꯃ ꯆꯠꯈꯤꯕꯗꯨ ꯎꯍꯧꯕꯗꯥꯏꯅꯤ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄꯤ ꯑꯗꯨꯝꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯅꯣꯡꯌꯥꯏꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯇꯝꯅꯥꯅ ꯀꯩꯅꯣ ꯑꯩꯅꯤ ꯍꯥꯏꯕ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯁꯣꯝꯗ ꯂꯥꯛꯏꯕ ꯑꯩꯅ ꯀꯧꯕꯗꯁꯨ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯗꯨꯒ ꯒꯪꯒꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯎꯔꯨ ꯎꯪꯉꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤ ꯌꯦꯡꯉꯤꯕꯅꯣ ꯍꯦꯔꯥ ꯁꯣꯝꯗ ꯑꯍꯜ ꯑꯃ ꯆꯠꯈꯤꯕꯒꯨꯝ ꯇꯧꯕ ꯃꯥꯗꯤ ꯊꯣꯡꯒꯥꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯆꯠꯂꯤꯕꯣꯏ ꯅꯤꯡꯗꯅ ꯂꯝꯕꯤ ꯇꯥꯛꯀꯦ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯒꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯑꯍꯜꯗꯨꯕꯨ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣꯁꯦ ꯀꯩꯁꯨ ꯂꯩꯔꯝꯃꯔꯣꯏ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯃꯅꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯍꯣꯏ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯇꯥꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯇꯥꯝꯅꯥꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯁꯨꯃꯥꯡꯗꯒꯤ ꯃꯥꯡꯒꯣꯜꯗꯒꯤ ꯊꯣꯡ ꯂꯣꯟꯁꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤꯕꯗꯨ ꯀꯦꯇꯨꯀꯤ ꯃꯨꯟꯅ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯕꯗ ꯑꯍꯜ ꯑꯃ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯤ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯄꯟꯕ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯈꯪꯂꯦ ꯂꯥꯛꯂꯤꯕꯗꯣ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧꯗ ꯑꯣꯠꯂꯒꯗꯧꯔꯤ ꯍꯥꯏꯕꯁꯦ ꯀꯦꯇꯨꯀꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅ ꯊꯕꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯒꯗꯧꯔꯤꯗ ꯐꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯁꯤ ꯊꯤꯡꯗꯕ ꯌꯥꯗꯕꯅꯤ
asumna khallaga ketukido tapna haugalakli aduga makong nama do sekau tapna maningomda lakli asumna maningnomda laklaga maning thongado kana ta khini matagum tapna hangtoi aduga tapna ngasalamlaga maning thonglomdagi asum lakpaduna pukri yorakli ketukina pukri hek chaubaga ngasaidagi mahakpu tholakpa ngaiduna leiramliba mayam aduna ngarang hayin khongyambi ngangbadona ngangakli adumna nganglakpatuda ketukina ngaikho nakhoidai ngasi simadi kariyamata taruklaroi haidana hairapnaba natro aduga nakhoina aigi isa imugdaga su kihan khangaladana sahomga piradana he aina saroklabadine nakhoi karimata phaba oiroiko ketukina adum haibaduda karisu tawba ngamdraba mahakna ngangja sari si yengu haibage mawongda magi akubda leiriba sing aduna ki nokli adumna tarokpada ketuki su khangli haujikti mahakna ngangwa sakpase kidre haibasi matamaduda ketukina phai nakhoi aina ngangwasa kidraba natro asumna hairaga pukri adugi thongra aduda tapna kumtharakli adugi matungda thongra adudagi makutna ising khara soke ising khara makutna kotke khanduna mamai non tharakpada isingi manung adudagi nga nongmasu tawrakhiba ising manungdagi makut musin muba ama pung phawgalakli ising adudagi chabuk longna phawgalaklaga ketuki gi makut ado tap pairaga ising aduda chabong jingthakri pukri adudagi makut ani chingkhalaklaga ketuki bu makhada chingthrakaba matung ketuki ising aduda chabong iroiduna mahak kakhatana bakkan horari adubu pukri manung adudagi likhalakliba tingkalakliba makut adunadi ketuki bu iron nungda namsinnabagi damakta kan chingthari ketuki su mipai khibana tanja aduda kari tawgadabuno haiba mahak pungkaw-kawkhri icham chamba miyoi amagum masa ado humangna pikangli jing kaba makai chengkhatnaba honari asumna tawduna kanna honabadagi thongra aduda makutna paiduna yalaga mahana kakhatnaba honari leiwa mantra songadabani haiba ningsinglakpadagi ketukido murum leiwa khara solaga ising aduda matin ahumlak sithari adumna matin ahumlak sitharubadagidi mahake masa paiduna jalamba singado loinamak thadokri matamaruda ketuki thongra aduda makongodo tasallaga tuminna phamlaga swarmapi honduna khangli matomta khanjai karino aina tawgadoribasibo isani sa phawba kanba ngamlodoribra karino matawri adumna wakal khallaga leidingai thongra ado kanagumba ama kumtharakpagum dang niglakpaduda ketukina kananoni haiduna tungda sat leithoklaga yengrui adumna tungda tapna leithoklaga yengluba adudadi kanasu leiramdramada ketuki mafam masida kuina phamdun leithokpa yaba natti khaladuna parap pukri adugi mapalda kakhalakli matamaduda namna tawribado mai paktrabra haiduna karemnabagi mawongda pukri adugi akoibada leiriba timu laibu singaduna ketukida noksalakli masigi matung ketuki ngasi hiri yararoi haiduna mahak parap mayum lomda duma halakli chuliba mafi maron punamakto loinamuk hongdoklaga chaksangda thanamli aduga parap mahaki ka tamna lakpada popena kadaida amuk chaluribano maningda kaidoba as yaris tose namon nupi hoina sanopa hoina taragane kenon khankrani nangi adugi thabak tu to hairaga nangna sungya yadribas karigino haibani as aisu masi toklagi haidanane lailu senna padara kanna honaribani nasa namogi mamang dotong ni kai chakre tumina ngakta lebirose aine kuna tamna hairagi haujikti namuk sulaklabani wakal khara taba phaiko adubo haiba aise loinama khanglibani tummose asumna hairakpadagi haujikti bopen su tapna medangni ko khanna phatharaba matung tuminna mahaksu hipkhre mathangi numitni nongsu pungan ngale
ꯕꯣꯄꯦꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯂꯤ꯫ ꯀꯦꯇꯨꯀꯤꯗꯣ ꯉꯟꯇꯥ ꯍꯧꯒꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯌꯥꯝꯅ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯄꯦꯟꯗꯤ ꯊꯕꯛ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏꯗꯤ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯇꯝꯅꯥꯗꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯕꯅꯤꯅ ꯌꯨꯝꯒꯤ ꯀꯨꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯗꯕ ꯌꯥꯗꯕꯅ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯕ ꯌꯥꯗꯕꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯔꯤ꯫ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯅꯨꯔꯥ ꯆꯐꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯗ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯅꯤ, ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯊꯝꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯇꯝꯅꯥꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ꯫ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯈꯔ ꯀꯪꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯨꯔꯥ ꯆꯐꯨ ꯑꯗꯣ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯈꯜꯂꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯁꯣꯝꯗ ꯀꯦꯇꯨꯀꯤꯗꯣ ꯃꯁꯥꯗꯣ ꯆꯤꯛꯄ ꯅꯥꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯤꯉꯩ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯂꯤ꯫ ꯍꯩꯁ, ꯁꯣꯏꯕ ꯇꯥꯔꯦꯗꯅ ꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯔꯪ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯡꯗꯣ ꯁꯦꯀꯧ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯝꯅꯥꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯐꯝꯂꯒ ꯏꯁꯤꯡ ꯍꯩꯗꯣꯛꯂꯒ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯅꯨꯔꯥ ꯆꯐꯨ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯔꯣꯟꯅꯨꯡꯗ ꯌꯥꯜꯂꯒ ꯂꯩꯕꯒꯨꯝ ꯈꯛ ꯄꯜꯂꯤ꯫ ꯂꯨꯝ ꯂꯥꯎꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯇꯝꯅꯥꯅ ꯀꯔꯤꯅꯣ ꯁꯤꯗ ꯄꯜꯂꯤꯁꯤꯅ ꯑꯁꯨꯝꯅ ꯈꯪꯆꯤꯡ ꯆꯤꯡꯈꯠꯄꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯆꯪ ꯂꯥꯎꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯒ ꯈꯪꯁꯥ ꯁꯥꯒꯠꯂꯛꯏ꯫ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯇꯝꯅꯥꯗꯣ ꯄꯔꯞ ꯊꯣꯡꯒꯥꯗꯒꯤ ꯀꯥꯈꯠꯂꯛꯄꯗ ꯏꯁꯤꯡ ꯑꯗꯨꯗ ꯕꯨꯔꯨꯡ ꯁꯧꯕ ꯏꯄꯣꯝ ꯀꯥꯕꯒꯨꯝꯅ ꯀꯣꯡꯒꯣꯟ ꯄꯤꯔꯤꯛ ꯀꯥꯔꯛꯂꯤ꯫ ꯀꯤꯔꯗꯨꯅ ꯇꯝꯅꯥꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛ ꯇꯣꯔꯕꯥꯟꯂꯣꯝꯗ ꯄꯔꯞ ꯀꯥꯈꯠꯂꯛꯄꯗ ꯀꯦꯇꯨꯀꯤꯅ "ꯍꯩꯃꯥ, ꯅꯪꯗꯤ ꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯏꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯇꯝꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ "ꯍꯣꯏ ꯏꯃꯥ, ꯏꯍꯦ, ꯀꯩꯗꯧꯕꯒꯤꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯎꯔꯤꯕꯅꯣꯅꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯁꯨ ꯌꯥꯕꯗꯨꯕꯨ, ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯇꯝꯅꯥꯗꯣ ꯒꯝ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ "ꯅꯪꯕꯨ ꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯗ ꯅꯁꯥꯗꯣ ꯀꯩꯗꯧꯒꯦ? ꯅꯪꯕꯨ ꯐꯨꯔꯤꯒ ꯊꯨꯡꯕ꯭ꯔో? ꯍꯥꯒꯠꯆꯕꯒ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ? ꯁꯤꯒꯤ ꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯍꯥꯒꯠꯆꯕꯅꯤꯅꯦ." "ꯏꯃꯥ, ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ, ꯑꯗꯣ ꯏꯁꯥꯗ ꯀꯩꯅꯣꯃꯗꯤ ꯇꯧꯈꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯦꯇꯨꯀꯤ ꯀꯩꯅꯣꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯅꯤꯕꯁꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯇꯝꯅꯥꯅ ꯄꯔꯞ ꯑꯗꯨꯝ ꯆꯤꯛꯈ꯭ꯔꯒ ꯋꯥꯏ ꯇꯩꯕ ꯍꯧꯈ꯭ꯔꯦ꯫ ꯀꯦꯇꯨꯀꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯗꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇꯪ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯀꯦꯇꯨꯀꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯄꯦꯟꯁꯨ ꯍꯜꯂꯛꯂꯤ꯫ ꯕꯣꯄꯦꯟꯅ ꯀꯦꯇꯨꯀꯤꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯁꯨ ꯇꯥꯔꯗꯨꯅ "ꯍꯣ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯑꯩ ꯆꯥꯛꯁꯪꯗ ꯂꯩꯌꯦ, ꯆꯥꯛꯁꯪꯗ ꯆꯪꯉꯛꯑꯣꯁꯤ." ꯕꯣꯄꯦꯟꯗꯣ ꯆꯪꯉꯛꯂꯤ꯫ "ꯍꯥꯏ, ꯅꯣꯡꯌꯥꯏꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" "ꯀꯅꯥꯅꯣ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯦꯅ ꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇ." ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄꯁꯤꯗ ꯊꯣꯛꯂꯤꯕꯅꯤꯅꯦ꯫ ꯅꯃꯧ ꯅꯨꯄꯤꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ?" "ꯑꯣꯍꯣ, ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ." "ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ?" "ꯂꯥꯡꯒꯅꯨꯕ ꯅꯪꯕꯣ, ꯍꯣꯔꯦꯟꯗꯤꯅꯦ ꯅꯪꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ." "ꯀꯩꯗꯧꯕ? ꯀꯗꯥꯏꯗ?" "ꯑꯃꯨꯛꯀ ꯊꯛꯀꯠꯈꯤꯅꯨꯁꯦ, ꯍꯣꯔꯦꯟꯗꯤ ꯂꯥꯏ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯟꯊꯗꯅ ꯂꯥꯏꯅ ꯅꯝꯈ꯭ꯔꯕꯗꯤꯅꯦ, ꯑꯩꯁꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯧꯗꯣꯛꯄꯤꯔꯛꯀꯗꯕꯅꯤ. ꯑꯩꯅ ꯇꯧ ꯍꯥꯏꯕꯁꯤꯡꯗꯣ ꯑꯃꯠꯇ ꯀꯥꯏꯗꯅ ꯇꯧꯒꯗꯕꯅꯤꯀꯣ." "ꯃꯗꯨ ꯑꯩ ꯀꯌꯥ ꯍꯩꯒꯗꯕ ꯃꯥꯟꯗꯦ. ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯏꯆꯧ ꯈꯔ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯅꯪꯒꯤꯁꯤꯕꯣ?" "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯋꯥ ꯂꯥꯎꯔꯒ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯒꯗꯧꯔꯤꯒꯦ?" "ꯃꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ." "ꯅꯠꯇꯦꯅꯦ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯏꯃꯨꯡꯗ ꯀꯔꯤ ꯀꯥꯟꯅꯔꯒꯦ ꯍꯥꯏꯕ?" "ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ?
ꯂꯧꯁꯤꯡ ꯂꯦꯞꯄꯤꯕ ꯌꯨꯝ ꯂꯦꯞꯄꯤꯕ ꯆꯥꯔꯦ ꯊꯛꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯑꯩꯁꯤꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤꯅꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯕꯗꯤꯅꯦ ꯂꯤꯁꯤꯡꯗꯅꯤ ꯐꯪꯗꯣꯔꯤꯁꯤ ꯂꯤꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯅꯪꯂꯗꯅ ꯀꯟꯅ ꯉꯥꯡꯕꯤꯒꯅꯣꯃꯤ ꯅꯪꯕꯨ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯗ ꯇꯞꯅ ꯉꯥꯡꯅꯁꯦ ꯍꯥꯏꯔꯒ ꯕꯦꯡꯒꯨꯜ ꯃꯍꯧꯋꯦꯗꯣ ꯇꯧꯏ ꯑꯣ ꯍꯣ ꯑꯩ ꯋꯥ ꯉꯥꯡꯖꯔꯔꯣꯏ ꯏꯆꯥ ꯏꯃꯧꯁꯤꯡꯁꯤꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤꯅꯦ ꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯌꯥꯔꯒꯦ ꯀꯔꯤ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯣ ꯇꯥꯏꯔꯦꯅ ꯀꯟꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯂꯪꯊ꯭ꯔꯩꯅ ꯀꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯄꯨꯡꯐꯥꯏ ꯅꯥꯟꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯁꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯣꯏꯅꯃꯛ ꯇꯥꯛꯂꯒꯦꯁꯦ ꯅꯆꯥ ꯅꯃꯧꯁꯤ ꯑꯩꯅ ꯁꯨꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯨꯒꯅꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯒꯦꯁꯦ ꯐꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯕꯣꯄꯦꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯁꯣꯝꯗ ꯇꯝꯅꯥꯁꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅꯃꯛ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯅꯦꯝꯄꯣꯛꯁꯤꯕꯨ ꯂꯥꯏ ꯁꯥꯟꯅꯕ ꯄꯨꯠꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯃꯥꯏꯕꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁ ꯃꯥꯅꯒ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯁꯣꯛꯎꯅꯨꯒ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄꯗ ꯏꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯀꯨꯡꯒꯨꯟ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯀꯥꯔꯛꯈꯤꯕꯗꯨꯅ ꯀꯔꯤꯒꯤ ꯃꯁꯤꯒꯤ ꯏꯃꯨꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯁꯣꯝꯅ ꯇꯝꯅꯥꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯣꯡꯌꯥꯏꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯀꯩꯅꯣ ꯈꯜꯂꯤꯕꯗꯨꯕꯨ ꯌꯨꯝꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔꯣ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯈꯜꯂꯝꯃꯤꯅꯤ ꯍꯣꯏꯅꯦ ꯈꯔ ꯂꯣꯏ ꯈꯟꯅꯕꯅꯤ ꯌꯨꯝ ꯄꯥꯜꯕ ꯅꯧꯔꯤꯉꯩ ꯍꯥꯏꯁꯤꯗꯤ ꯌꯨꯝꯒꯤ ꯂꯩꯍꯧꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯄꯥꯕ ꯗꯗꯥ ꯍꯣꯏ ꯏꯅꯥꯎ ꯍꯣꯏ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯕꯅꯤ ꯂꯣꯏ ꯈꯟꯅꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯈꯪꯉꯝꯃꯤꯅ ꯈꯪꯉꯗꯤ ꯀꯩꯅꯣꯅꯦ ꯏꯁ ꯌꯥꯝ ꯍꯣꯡꯉꯛꯄꯩ ꯇꯥꯏꯞꯇ ꯏꯍꯦ ꯍꯣꯡꯗꯕꯒꯤ ꯋꯥ ꯉꯥꯡ ꯅꯠꯇꯅ ꯅꯠꯇꯦ ꯈꯟꯕꯨ ꯈꯟꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯐꯔꯦꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤꯅꯦ ꯅꯪꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯑꯩ ꯉꯥ ꯂꯩꯔꯨꯔꯗꯧꯅꯤ ꯏꯃꯥꯟꯅꯕꯗꯅꯦ ꯇꯦꯛ ꯂꯥꯎꯅ ꯐꯥꯎꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯇꯥꯃꯣ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯤ ꯀꯩꯅꯣ ꯏꯃꯥꯁꯤꯕꯨ ꯃꯥꯏꯕꯤꯔꯣ ꯍꯩ ꯅꯠꯇꯕꯅꯤ ꯑꯁ ꯈꯪꯗꯦ ꯉꯁꯥꯏ ꯃꯣꯏꯅꯅꯦ ꯀꯩꯅꯣ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯩꯕ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯁ ꯅꯣꯏ ꯂꯨꯍꯣꯡꯕꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯊꯣꯛꯎ ꯑꯁꯨꯝꯅ ꯇꯝꯅꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯅꯣꯡꯌꯥꯏꯅ ꯂꯨꯅ ꯂꯧꯁꯤꯟꯕꯤꯔꯝꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯇꯝꯅꯥ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯀꯦꯇꯨꯀꯤꯅ ꯁꯨꯝꯃꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ ꯀꯔꯝꯅ ꯁꯨꯝꯒꯗꯧꯔꯤꯕ ꯖꯥꯠꯅꯣ ꯃꯅꯥꯛ ꯆꯪꯂꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯇꯝꯅꯥꯗꯣ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯕ ꯑꯁꯤꯗ ꯀꯩꯗꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯝꯅꯥꯒꯤ ꯃꯁꯥꯗ ꯂꯩꯆꯤꯜ ꯆꯥꯏꯔꯛꯄꯒꯨꯝ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯏꯪꯉꯛꯄꯗꯒꯤ ꯇꯝꯅꯥꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯑꯗꯣ ꯈꯛꯇꯨꯝ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯀꯦꯇꯨꯀꯤꯅ ꯕꯣꯄꯦꯟꯗ ꯊꯥꯕꯤꯔꯤꯕ꯭ꯔꯣ ꯁꯦ ꯊꯕꯛ ꯍꯧꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯣꯄꯦꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯦꯇꯨꯀꯤꯅ ꯐꯝꯃꯨ ꯍꯥꯏꯕ ꯖꯒꯥ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅ ꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯂꯪꯊ꯭ꯔꯩ ꯁꯨꯅꯅꯕ ꯀꯤꯁꯜꯂꯕ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯅꯅꯦ ꯍꯣꯔꯦꯟ ꯁꯤ ꯎꯔꯕ ꯁꯤꯒꯤ ꯒꯣꯠ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯦ ꯂꯨꯞꯂꯒ ꯑꯩꯉꯣꯟꯗ ꯆꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯑꯩ ꯇꯧꯔꯛꯀꯦ ꯍꯥꯏ ꯑꯇꯩ ꯍꯥꯏꯕꯕꯨꯅꯦ ꯍꯣꯔꯦꯟ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯀꯌా ꯑꯃ ꯎꯔꯛꯀꯅꯤ ꯇꯥꯔꯛꯀꯅꯤ ꯃꯗꯨꯗ ꯀꯤꯕꯤꯕ ꯌꯥꯗꯦꯀꯣ ꯀꯤꯔꯣꯏ ꯑꯩ ꯐꯅꯅꯕ ꯂꯣꯏꯅꯃꯛ ꯇꯧꯔꯛꯀꯦꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯇꯝꯅꯥꯗꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯕꯣꯄꯦꯟꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯕꯣꯄꯦꯟꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯉꯛꯂꯒ ꯂꯩꯔꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯇꯨꯀꯤꯗꯣ ꯃꯁꯥꯗ ꯊꯣꯡꯂꯤꯕ ꯐꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯕꯣꯄꯦꯟꯅ ꯂꯥꯏ ꯁꯥꯟꯅꯕꯁꯤꯡꯁꯤ ꯃꯁꯥꯗ ꯃꯐꯤ ꯊꯣꯡꯗꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ ꯖꯥꯠꯅꯤꯗꯅ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ
ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯨꯝꯅꯃꯛꯇꯣ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯇꯧꯔꯕꯒꯨꯝ ꯀꯟꯅ ꯀꯟꯅ ꯅꯣꯝꯕ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯝꯗꯕ ꯕꯣꯄꯦꯟꯗꯣ ꯀꯤꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯖꯒꯣꯏꯕꯨ ꯁꯥꯕꯕꯨ ꯃꯁꯥꯗꯣ ꯃꯊꯦꯛ ꯃꯊꯦꯛꯄꯨ ꯊꯦꯛꯄꯕꯨ ꯃꯁꯝ ꯃꯅꯥꯒꯗꯣ ꯊꯥꯗꯣꯛꯂꯒ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯕꯣꯄꯦꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯄꯦꯟꯅ ꯑꯩꯕꯨ ꯇꯔꯦꯟ ꯄꯨꯡꯐꯥꯏꯁꯤ ꯆꯥꯏꯒꯗ꯭ꯔꯅꯤ ꯑꯩꯕꯨ ꯂꯨꯞꯂꯒꯦꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯀꯦꯇꯨꯀꯤꯅ ꯉꯥꯏꯈꯣ ꯍꯧꯖꯤꯛꯇꯤ ꯋꯥꯠꯂꯤ ꯍꯣꯔꯦꯟ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯁꯤꯗ ꯕꯣꯄꯦꯟꯗꯣ ꯏꯉꯛ ꯑꯃꯨꯛ ꯉꯛꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥꯗꯨ ꯁꯣꯟꯅ ꯁꯣꯟꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯨꯝꯕꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯃꯗꯨꯗ ꯍꯥꯞꯆꯤꯜꯂꯒꯤ ꯈꯟꯗꯨꯅ ꯀꯟꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯐꯥꯖꯤꯟꯅꯅꯕ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯤ ꯈꯣꯟꯖꯦꯜꯅꯆꯤꯡꯕ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯕꯣꯄꯦꯟꯗꯣ ꯑꯀꯣꯏꯕꯗꯣ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯈꯨꯑꯣꯏ ꯃꯃꯤꯑꯣꯏ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯀꯦꯇꯨꯀꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯥꯏꯈꯤꯕ ꯇꯨꯝꯕꯥ ꯑꯗꯨꯗ ꯑꯁꯨꯝ ꯑꯁꯨꯝ ꯃꯩꯈꯨꯑꯣꯏ ꯃꯅꯤꯜꯑꯣꯏ ꯖꯔ ꯖꯔ ꯆꯪꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯀꯦꯇꯨꯀꯤꯗꯣ ꯃꯀꯣꯛ ꯃꯔꯨꯗꯣ ꯅꯥꯔꯕꯒꯨꯝ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯃꯁꯥꯗꯣ ꯆꯩꯅꯥꯈꯣꯜ ꯑꯃ ꯈꯥꯡꯕꯒꯨꯝ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯟꯗꯨꯅ ꯆꯩꯅꯥꯈꯣꯜ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯕꯣꯄꯦꯟꯗꯤ ꯀꯤꯕꯅꯕꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤꯕꯗꯨꯁꯨ ꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅ ꯊꯥꯕꯤꯔꯤꯕ꯭ꯔꯣ ꯇꯔꯦꯟ ꯄꯨꯡꯐꯥꯏꯗꯨ ꯇꯛꯀꯠꯂꯛꯑꯣ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯀꯦꯇꯨꯀꯤꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯩꯃꯥꯏꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯅꯝꯁꯤꯟꯕꯒꯨꯝ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯃꯈꯣꯡ ꯃꯈꯨ ꯆꯞ ꯇꯤꯡꯊꯣꯛꯂꯒ ꯀꯔꯤꯁꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯃꯈꯧꯔꯤꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯂꯥꯛꯁꯤꯜꯂꯛꯄꯒꯨꯝ ꯊꯕꯥꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯐꯝꯊꯔꯛꯄꯒꯨꯝ ꯁꯣꯔ ꯐꯨꯟꯒꯠꯂꯛꯄꯒꯨꯝ ꯃꯁꯥꯗꯣ ꯐꯔꯪ ꯐꯔꯪ ꯆꯣꯡꯕ ꯍꯧꯔꯛꯂꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯃꯈꯩ ꯀꯟꯅ ꯀꯟꯅ ꯁꯣꯔꯗꯣ ꯍꯣꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯣꯄꯦꯟꯁꯨ ꯀꯦꯇꯨꯀꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯏꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥꯔꯦꯜ ꯄꯨꯡꯐꯥꯏ ꯑꯃꯗꯤ ꯂꯪꯊ꯭ꯔꯩ ꯃꯇꯣꯜ ꯌꯥꯎꯔꯕ ꯃꯄꯨꯜ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯠ ꯆꯐꯨ ꯑꯗꯨꯗ ꯆꯕꯨꯛ ꯂꯨꯞꯁꯜꯂꯤ ꯑꯗꯨꯒ ꯃꯃꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯐꯗꯠ ꯐꯗꯠ ꯀꯟꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯀꯦꯇꯨꯀꯤꯗꯣ ꯈꯨꯗꯛꯇ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯐꯤꯕꯨꯜ ꯑꯃ ꯁꯠ ꯂꯥꯎꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯨꯝꯕꯥ ꯑꯗꯨꯒꯤ ꯃꯈꯨꯝ ꯁꯠ ꯈꯨꯝꯖꯤꯟꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯈꯨꯝꯖꯤꯟꯈꯤꯕꯒ ꯀꯦꯇꯨꯀꯤꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯑꯗꯨꯗꯨꯒ ꯕꯣꯄꯦꯟꯗ ꯌꯦꯡꯉꯛꯂꯒ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯀꯤꯕ꯭ꯔꯥ ꯍꯩ ꯀꯤꯕꯒ ꯂꯥꯏꯔꯤ ꯅꯪꯒꯤꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯆꯪꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯁꯦ ꯌꯦꯡꯕꯗꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯐꯤ ꯅꯔꯣꯜꯒꯁꯤ ꯑꯃꯨꯛꯇ ꯁꯦꯠꯆꯜꯂꯨꯁꯤ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯗꯣ ꯂꯥꯏ ꯁꯥꯟꯅꯕ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯨꯝꯕꯥ ꯑꯗꯣ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯍꯌꯦꯡꯒꯤ ꯑꯌꯨꯛꯇ ꯋꯥꯔꯛꯇ ꯐꯨꯝꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯕꯣꯄꯦꯟꯗ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯦꯇꯨꯀꯤꯅ ꯂꯥꯏ ꯂꯣꯏꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯦꯇꯨꯀꯤꯗꯒꯤ ꯃꯃꯧ ꯅꯨꯄꯤ ꯇꯥꯝꯅꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯁꯨ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯗꯨꯗ ꯄꯥꯜꯂꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯨꯝ ꯑꯗꯨꯗ ꯄꯥꯜꯂꯕ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅꯁꯨ ꯃꯍꯥꯛꯀꯤ ꯇꯨꯝꯕꯥ ꯑꯗꯣ ꯕꯣꯄꯦꯟꯒ ꯇꯧꯔꯒ ꯋꯥꯔꯛ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯝꯅꯥꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯔꯣꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯤꯔꯣꯜꯂꯛꯄꯗ ꯀꯦꯇꯨꯀꯤꯅ ꯍꯩꯁ ꯀꯔꯤꯅꯣ ꯁꯥꯎꯝ ꯑꯃ ꯂꯥꯛꯏꯗ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯗꯤ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ ꯂꯩꯔꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯗꯨꯅ
ꯈꯟꯗꯨꯅ ꯃꯆꯥ ꯃꯃꯧ ꯃꯅꯦꯝꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯆꯠꯊꯖꯔꯛꯂꯤꯕ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯈꯤꯕꯤ ꯕꯦꯝꯕꯦꯝ ꯆꯅꯨꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯈꯪꯍꯟꯖꯔꯤ, ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯂꯩꯖꯔꯤ꯫ ꯁꯤꯖꯟ 2ꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯆꯔꯛꯂꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫